Production. Good evening everyone. Mayam hujikse aina mamanga thangat kiba video dugi second part odini aba ado mayam jengmina si ado hujikse akhoi mandir manung degi step dum ka na dum mathakta ba ayaba ko ado huji pura maton si jawdoini aba ado huji jengminar si mayam manung da changaga pung tarum khairam tare Pajamni hai हाँ इका सिकाई कदंग नमः और गवाम न तो ना अते दिन नमः जा रहा है मनु जंगा का हाँ मत वैसे भी निकालना करो मुझे इसे Maya makhoi huji kwai maton gi Radha Krishna lebam duka kare abako aduga siga kara gadi hammarak tadi video ka pase khara jaram ya ba do hujik se jamna kana tawdra nupi moi aphaba kangu singje ning da nupi singi am web na ya bako adunai phajana namma ngamdra bane video ka pa ngamdra huji ada ina mayam da kadang kadang mayam da jengan jari se ko manunga janga gadi pura ning thogi ne kana da mai konung do na ka taw ya ba khuppa jamni ada mayam da enghan jagai to se enghan mangamdra ba phajana ka pa ada ina mate mate hura ka pa se mayam jeng biwa bako jeng si manunga janga janga karima kari weiba jeng si abako khucha homni ba kununga yamni mayam jeng si Ano may lo ba moi se mo sa na manung do jun jari mayam mana nang kram ba udai ba chikai bono ja Loro ba Coconut ke no? Kala malaw ningi ba Sino? Kilo kya no ma क्या Hare Krishna Hare Krishna 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 Ako tingin din mo na. Ha? Kung tayo lo le kala dila da hal jingi jai da kun Delhi ka ra Nadra? Tawara wala Sino pa naman ko? kun si ya ba Mana ka mana pa yung Sino pa ko? Dulu pa da Yung mapana sari ka set kon daw ko ne. Siya yung Chaningai ngata sigana morok sapa ngata ni abaka. Chana ina thum bangata. Mandir manu sia su. Chana bagini pek thana vera me. Asika cha ba jare jidi do. Mayam se pamne chana re. 손 넣고 독범라.
कैप्सिकम बोरा ने 이게 아버지가 뭐 물론 괜찮다 자라. नंग कई चादर 너 아무리 자오나. 저 마마리 짜 아무리. 괜찮다. 아무리 자오나. 빨리 자르 시게 나는 건 뭐지 봐 지금 아무리 자오. ꯑꯇꯣꯝꯕꯁꯤꯅ 좀 ꯆꯥꯔꯨꯔꯒꯦ ꯍꯧꯖꯤꯛ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯈꯨꯐꯖꯕꯅꯤꯕꯣ ꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯃꯨꯛꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6 ꯈꯛꯇꯪ ꯍꯦꯟꯇꯛ ꯇꯧꯔꯦꯕꯀꯣ ꯁꯤꯒꯗꯤ ꯄꯨꯔꯥ ꯃꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯅꯨꯡꯗꯗꯤ ꯐꯖꯅ ꯅꯝꯕ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯒ ꯆꯥꯐꯝꯁꯤꯒ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯌꯥꯝ ꯌꯣꯜꯂꯦ ꯍꯥꯏꯕꯅꯦ ꯃꯅꯨꯡꯁꯤꯒ ꯆꯥꯐꯝꯁꯤꯒꯗꯤ ꯑꯗꯨꯝ ꯐꯣꯇꯣ ꯅꯝꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯌꯥꯅꯩꯌꯦꯕ ꯅꯪ ꯄꯣꯠ ꯆꯩ ꯄꯥꯏꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯇꯞꯄꯤ ꯊꯣꯛꯑꯦ ꯑꯗꯣ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯥꯗꯁꯨ ꯆꯥꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯄꯥꯒ ꯃꯨꯅꯨꯒꯅ ꯃꯣꯏ ꯁꯤꯡꯒ꯭ꯔꯥ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯀꯦꯞꯁꯤꯀꯝ ꯕꯣꯔꯥꯗꯣ ꯄꯥꯝꯖꯕꯅꯤꯅ ꯀꯦꯞꯁꯤꯀꯝ ꯕꯣꯔꯥꯗ ꯆꯥꯔꯤꯑꯕꯀꯣ ꯑꯗꯒꯤ ꯑꯊꯨꯝꯕ ꯈꯔꯗꯤ ꯂꯩꯅ ꯄꯨꯖꯝꯃꯦ ꯌꯨꯝꯗ ꯆꯥꯔꯨꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯄ ꯌꯥꯏꯕꯀꯣ ꯃꯄꯥꯟꯗ ꯇꯝꯅ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯣꯡꯒ꯭ꯔꯨꯞ ꯊꯝꯃꯝꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯆꯪꯉꯒ ꯈꯣꯡꯒ꯭ꯔꯨꯞ ꯄꯨꯈ꯭ꯔꯅꯦꯕꯀꯣ ꯈꯣꯡꯒ꯭ꯔꯨꯞꯁꯦ ꯎꯞꯄꯒ ꯆꯠꯂꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯨꯡ 8ꯀ ꯇꯥꯗꯤ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯗꯤ ꯌꯥꯝꯅ ꯃꯝꯖꯟꯗꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯟꯕ ꯑꯗꯨꯝ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯇꯞꯄꯤ ꯊꯣꯛꯑꯒꯦ ꯁꯤ ꯈꯣꯡꯒ꯭ꯔꯨꯞ ꯂꯩꯔꯦ ꯁꯤ ꯇꯧꯔꯦ ꯁꯤꯗꯒꯤ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯄ ꯌꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯅꯤ ꯄꯨꯡ 8 ꯇꯥꯗꯤ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯧꯅ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯇꯥꯡꯗ ꯐꯖꯕ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Sorry.